question answer khar hangna ba yai lore ne tawjide thaktam jide okay ngasigi weather condition yam phabu weather condition ore akone kaida okay sina back side ne back side ta leiriba yam phajara ngasigi weather condition mafam pham singda nungsa saramani mafam pham ayamba nungsa saramani aduga mafam swaidana nungsa thokpagi chang khara wali bro kai okay hangbir pu mayam jai khumjage ko bro kai da video editing Adobe Premiere Pro da video editing je admain tawi aduga phone dana phone da yam kan taw de phone taw haite in short ai kariya VN gumba da tawi yam kana aduda phone da de taw de adu ayam video editing PC da tawje Adobe Premiere Pro 2025 to 2025 da tawjari hana 2024 da tawbani huji 2025 da tawi dagi nice view akhoi sade abirko Premjit Sarang Samjit Sabam adagi Syam Kumar good morning yambari good morning aduga Vladimir Alukart hariko kaidna biri funal ning hotel haibana leiba funal maring chingani hujik leise aduga yambana now the view da leibane net jam chappe hariko hoine net se yam nungaite net se yam nungaite aduduna ne net se chingma thak oibne net se kai nungai boida yam nungaite ba sin uye sida chingda karak pata sida huju ai maning da leiri sin yam nungaite ba sin na sai da lei mayam ne sida aina sida photo video thagat charure aduga photo video thagal ka phajaba mafam ne adum phajaba ne nungti phajaba ne marang makta dum phajaba mafam ne makha da leichil ga pasana kungdhara leir matamda yam phajai si mafam sida video thagalu badagi mayam dum lakna ba hawi si mafam sida aduga Maggi charamba bread charamba gi plastic bottle ne aduga panam tare mi tarana laga sing bottle tara tha madi nungti gi sing bottle tara sida chai le ta de koi tha manung da sum mafam sida loisallani adu koi isana isa loisallani adna pubirakpa singina plastic bottle ora biodegradable oiba lapoi gumba sumai maku hunto ma kaisu kaide biodegradable oiba pone si hunto ma sidi kaisu kaide da kamto tummaro da ba punsi chupagi dum tummaro da ba pot mam hunto ga plastic te yo pungsai sai tho thanam bari nati khaw da purakpa khaw da yo maga mapum thanamba si pot sima dum le do ni da masana pura iba asigi mayam ju pukhalakpa da khaw ma yarak to ni gari da la am do ni natragana khaw ma da pukhalam do ni sigi khaw du da dum hapchan biraga dum pugi ba yaina khanjabne dubu hapaga thamamdre adum sai da sai tho thambira me sai se changa ulakpa yabne network se keno tawi network se tatli tawi aduduna sai da changa ga ulakpa yadre sai da utpaji boxi network kwai de phangba area amda ina phamma ulai neba nata tadi sai da kitang lengu kan network se tat khido reconnecting ong lak toba sine koi bugi fibam sina yam phajaba mpham ne phajabudi si network se kitang lengubada yade silnaw sing yawbiba leraga ji aduda ina video thagat charubududa mayamna khangbigre adugi mafam si phajabji khangbigre adu khangbadagi mai lakna ba hawi yam yam arap dagi su lakpa hawi adu lakanda smaina plop thamam majimadi bera amle pasana phamma kanda hadi mi langda maphamda pasana phamma kanda sida khongyu che oya haraugi makhol chi ka tawbase si maron loi thole
ꯐꯖꯅ ꯐꯝꯃꯒ ꯂꯩꯔꯀꯥꯟꯗ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯆꯔꯥꯡꯅꯔ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯈꯣꯜ ꯃꯌꯥꯝꯁꯨ ꯂꯣꯏ ꯃꯥꯡꯈꯤ. ꯑꯗꯨꯗꯨꯅ ꯋꯥꯈꯜ ꯊꯣꯛꯀꯗꯕ ꯑꯦꯔꯤꯌꯥꯁꯦ, ꯋꯥꯈꯜ ꯊꯣꯛꯀꯗꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯇꯣꯟꯇ ꯐꯝꯃꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯎꯟ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ. ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯁꯤꯜꯂꯛꯑꯒꯗꯤ ꯑꯃꯨꯛ ꯇꯥꯔꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯁꯤꯗ ꯇꯤꯛ 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 ꯇꯧꯕ, ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯈꯣꯜ ꯇꯥꯔꯤ, ꯑꯗꯨꯒ ꯍꯨꯏ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ, ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤꯀꯣ, ꯃꯈꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯜ ꯁꯤꯅꯤ. ꯑꯗꯨꯒ ꯃꯪꯂꯦꯝꯕ ꯄꯣꯠꯁꯪꯕꯝꯅ ꯍꯥꯏꯕꯤꯁꯦ, ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯣꯏꯅ ꯅꯨꯡꯉꯥꯏ. ꯏꯌꯥꯝꯕ ꯂꯥꯟ ꯂꯣꯏꯔꯒ ꯇꯨꯡꯒꯤ ꯕꯥꯏꯛ ꯆꯠꯄ ꯈꯣꯡꯆꯠꯁꯤꯡꯗꯣ ꯅꯅꯥꯎꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ. ꯌꯥꯝ ꯐꯩ, ꯌꯥꯎꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ. ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛ. ꯂꯥꯏꯁ꯭ꯔꯝ ꯕꯤꯂꯝ ꯃꯩꯇꯩꯅ ꯋꯥꯛꯀꯤꯡ ꯆꯠꯃꯤꯟꯅꯅꯤꯡꯉꯦ ꯍꯥꯏꯁꯦ, ꯆꯠꯃꯤꯟꯅꯁꯦ ꯅꯣꯡꯃ ꯑꯃ ꯐꯖꯅ ꯆꯠꯃꯤꯟꯅꯁꯦ. ꯅꯤꯜꯕꯤꯔ ꯊꯣꯉꯥꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯕ꯭ꯔꯣ ꯍꯥꯏꯔꯤ. ꯅꯦꯠꯋꯥꯛꯁꯦ ꯄꯠ ꯄꯠ ꯑꯗꯨꯝ ꯇꯠꯂꯦ, ꯑꯗꯨꯗꯨꯅ ꯐꯖꯅ ꯂꯥꯏꯚꯁꯦ ꯇꯧꯕ ꯉꯝꯗ꯭ꯔꯦ. ꯃꯤꯅꯤꯠ 9 ꯂꯥꯏꯚ ꯇꯧꯖꯔꯦ, ꯃꯌꯥꯝꯗ ꯎꯍꯟꯖꯔꯤ. ꯀꯥꯎꯖꯦꯡ ꯍꯔꯥꯎ ꯈꯣꯟꯖꯦꯜ ꯈꯪꯈꯤꯕꯗꯒꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯣꯏꯈꯤꯅꯤꯀꯣ ꯕ꯭ꯔꯣ ꯍꯥꯏꯔꯤꯒ ꯍꯥꯎꯕꯤꯖꯝ ꯏꯅꯥꯎꯅ. ꯑꯣꯏꯕꯨ ꯑꯣꯏꯅꯤꯡꯉꯦꯗ, ꯃꯨꯅꯤ ꯔꯤꯁꯤ ꯑꯣꯏꯕꯅꯕꯨ ꯐꯗꯣꯔꯦꯗ. ꯎꯍꯩ ꯋꯥꯍꯩ ꯈꯔ ꯆꯥꯔꯒ, ꯑꯐꯕ ꯆꯤꯟꯖꯥꯛ ꯉꯥꯛꯇ ꯆꯥꯔꯒ, ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯁꯝꯅꯗꯅ ꯀꯔꯤ ꯀꯦꯗꯔꯅꯥꯠꯀꯤ ꯂꯥꯏꯁꯪꯗꯣ, ꯑꯗꯨꯝꯕ ꯂꯥꯏꯁꯪꯗꯨꯗ ꯑꯗꯨꯝꯕ ꯃꯐꯝ ꯑꯃ ꯂꯩꯇꯥꯗꯤ
ꯃꯥꯜꯂꯤꯅꯦ ꯑꯁ ꯃꯨꯠ ꯇꯧꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏꯗꯩ ꯂꯩꯔꯝꯃꯤꯁꯤ ꯃꯨꯠ ꯇꯧꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯄ꯭ꯔꯣꯁ 3 ꯕ꯭ꯔꯣ PCꯗ ꯀꯩꯗꯒꯤ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯧꯕꯒꯦ ꯍꯥꯏꯕꯤꯔꯤꯁꯦ Adobe Premiere Proꯗꯩ ꯇꯧꯖꯩꯌꯦ ꯉꯁꯥꯏꯗꯩ ꯃꯨꯠꯇ ꯂꯩꯔꯝꯃꯦꯅꯦ ꯕꯦꯔꯥꯅꯤ ꯕ꯭ꯔꯣ ꯁꯥꯏꯂꯦꯟꯇ ꯂꯩꯔꯦ ꯑꯣꯄꯔꯦꯇꯔ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯕ꯭ꯔꯣ ꯑꯣꯀꯦ ꯆꯤꯡꯈꯩ ꯐꯟ ꯇꯥꯏꯝꯅ ꯍꯥꯏꯔꯦ ꯕ꯭ꯔꯣ ꯀꯪꯂꯩꯄꯥꯛ ꯔꯤꯚ꯭ꯌꯨ ꯈꯪꯕ꯭ꯔꯣꯅ ꯍꯥꯏꯕꯤꯁꯦ ꯑꯩ ꯈꯪꯉꯝꯒꯅꯤꯌꯦ ꯑꯗꯨꯒ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝ ꯕ꯭ꯔꯣ ꯋꯥꯛꯀꯤꯡ ꯆꯠꯂꯤ ꯍꯥꯏꯔꯤꯀꯣ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝꯁꯨ ꯆꯠꯄꯤꯔꯤꯔ ꯍꯧꯖꯤꯛꯁꯦ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄꯁꯦ ꯃꯊꯧ ꯇꯥꯏ ꯅꯨꯡꯇꯤꯒꯤ ꯋꯥꯛꯀꯤꯡ ꯆꯠꯄ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯆꯠꯇꯕ ꯌꯥꯗꯦ ꯋꯥꯛꯀꯤꯡ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯆꯣꯡꯐꯟꯗꯅ ꯁꯨꯃꯥꯏꯅ ꯈꯨꯠ ꯁꯥ ꯐꯟꯇꯣꯛꯇꯅ ꯈꯔ ꯀꯥꯎꯗꯅ ꯈꯣꯠꯇꯅ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯅꯣꯡꯃꯗ ꯑꯦꯠ ꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯍꯨꯃꯥꯡ ꯈꯤꯇꯪ ꯇꯥꯍꯟꯕ ꯍꯨꯃꯥꯡꯃꯛ ꯇꯥꯍꯟꯗ꯭ꯔꯁꯨ ꯈꯤꯇꯪ ꯂꯩꯗꯅ ꯑꯗꯨꯝ ꯈꯔ ꯂꯦꯡꯕ ꯑꯣꯠꯄꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯂꯦꯡꯗ꯭ꯔꯒꯗꯤ ꯅꯨꯡ ꯂꯩꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯡꯈꯠꯂꯛꯇꯣꯏꯅꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯔꯤꯀꯣ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝ ꯑꯣꯀꯦ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯑꯗꯨ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯒꯤ ꯕ꯭ꯔꯣ ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯥꯏꯗꯅꯣ ꯆꯤꯡꯊꯛ ꯑꯃꯗꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯔꯝꯕ ꯆꯤꯡꯗꯅꯣ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯍꯥꯏꯔꯤꯀꯣ ꯆꯤꯡꯈꯩ ꯐꯟ ꯇꯥꯏꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯐꯨꯅꯥꯜ ꯃꯔꯤꯡ ꯆꯤꯡꯗꯅꯤ ꯀꯩ ꯂꯝꯗꯩ ꯑꯣꯏꯕꯤꯔꯕꯅꯣ ꯆꯤꯡꯈꯩ ꯐꯟ ꯇꯥꯏꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯉꯥꯟꯕ ꯕ꯭ꯂꯣꯛ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯁꯤꯁꯨ ꯁꯥꯏꯍꯦ ꯕ꯭ꯔꯣ ꯑꯩꯗꯤ ꯇꯤꯟꯁꯤꯠ ꯆꯤꯡꯗ ꯑꯣꯏꯅ ꯆꯠꯂꯤ ꯇꯣꯏꯅ ꯇꯤꯟꯁꯤꯠ ꯀꯩꯅꯣ ꯇꯥꯕꯗꯣ ꯁꯟꯖꯦꯟꯕꯝ ꯇꯥꯕꯗꯣ ꯅꯣꯡꯄꯣꯛꯂꯣꯝꯗ ꯁꯨꯝ ꯆꯠꯂ ꯁꯟꯖꯦꯟꯕꯝ ꯑꯗꯨ ꯇꯈꯦꯜ ꯇꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯆꯤꯡꯈꯩ ꯆꯤꯡꯒꯁꯨ ꯍꯥꯏꯅꯩꯗꯅ ꯑꯗꯨꯗ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯌꯥꯔꯜ ꯄꯥꯠꯀꯤꯗꯣ ꯕ꯭ꯔꯣ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ एडिटिंꯂꯣ ꯂꯥꯏꯚ ꯊꯥꯕꯩꯔꯣ ꯀꯩꯅꯣ ꯍꯪꯕꯤꯔꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄ꯭ꯔꯣꯁ 3ꯅ ꯍꯪꯕꯤꯔꯤꯁꯦ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯇꯧꯕꯤꯔꯣ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯕꯒꯤꯒꯨꯝꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕꯒꯤꯅ ꯐ꯭ꯔꯤꯗ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕꯒꯤ ꯑꯦꯞꯁ ꯂꯩꯕ ꯑꯩꯈꯣꯏꯒꯤ OBS ꯑꯅ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯣ OBSꯇꯨ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇ꯭ꯔꯤꯝ ꯂꯦꯞ ꯑꯅ ꯑꯃ ꯂꯩꯀꯣ ꯑꯁꯤꯁꯦ ꯇꯧꯕꯤꯕ ꯌꯥꯏ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯍꯥꯏꯔꯤꯀꯣ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯋꯤꯟꯇꯔ ꯁꯤꯖꯟꯁꯦ ꯀꯝꯗꯧꯒꯦ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯤꯀꯣ ꯃꯥꯂꯦꯝ ꯉꯥꯟꯕ ꯕ꯭ꯂꯣꯛꯅ ꯍꯥꯏꯕꯤꯔꯤꯁꯦ ꯋꯤꯟꯇꯔ ꯁꯤꯖꯟꯁꯦ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠꯁꯦ ꯋꯤꯟꯇꯔꯒꯨꯝꯕꯁꯤꯅ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯌꯦ ꯌꯥꯝ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯁꯥꯕꯁꯦ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯋꯤꯟꯇꯔ ꯁꯤꯖꯟꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯄꯥꯝꯅꯕ ꯄꯥꯝꯅꯗꯕ ꯋꯤꯟꯇꯔꯅ ꯄꯥꯝꯕ ꯁꯝꯃꯔꯅ ꯄꯥꯝꯕ ꯂꯩꯗꯅ ꯑꯩꯗꯤ ꯋꯤꯟꯇꯔꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯇꯤꯜꯂꯥꯏꯈꯨꯝꯕꯤꯁꯨ ꯆꯨꯗꯦꯗꯅ ꯋꯤꯟꯇꯔꯗꯗꯤ ꯑꯗꯨꯒ ꯁꯝꯃꯔꯗꯗꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯌꯥꯝ ꯆꯨꯏ ꯋꯤꯟꯇꯔꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯗꯕꯩ ꯃꯔꯝꯗꯤ ꯋꯤꯟꯇꯔꯗꯗꯤ ꯗ꯭ꯔꯦꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯁꯦꯠꯂ ꯂꯩꯌꯦ ꯑꯗꯨꯅ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯗꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯝꯃꯔꯗꯗꯤ ꯗ꯭ꯔꯦꯁꯁꯦ ꯑꯌꯥꯝꯕ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯇꯦꯟꯕꯤ ꯑꯃꯒ ꯑꯗꯨꯝ ꯂꯩꯅꯩꯗꯅ ꯁꯤꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯟꯇꯣꯛꯀꯗꯕꯅꯤ ꯌꯨꯇ꯭ꯌꯨꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦꯗ ꯂꯥꯏꯚꯁꯦ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯇꯧꯔꯗꯤ ꯉꯁꯥꯏ ꯀꯅꯥ ꯇꯧꯔꯛꯑꯅꯤꯕ ꯑꯗꯨꯝ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯅ ꯍꯦꯟꯅ ꯃꯦꯆꯨꯔꯤꯇꯤꯒꯤ ꯆꯥꯡꯁꯦ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯅ ꯃꯦꯆꯨꯔꯤꯇꯤ ꯆꯥꯡꯁꯦ ꯈꯔ ꯋꯥꯡꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯄꯥꯏꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯦꯆꯨꯔꯤꯇꯤꯒꯤ ꯆꯥꯡꯁꯦ ꯍꯥꯏꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯌꯨꯇ꯭ꯌꯨꯕꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯨꯝꯕ ꯑꯇꯣꯞꯄ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯏꯇꯥꯎ ꯇꯥꯎꯔꯒ ꯂꯩꯕ ꯋꯥꯈꯜꯁꯦ ꯏꯇꯥꯎ ꯇꯥꯎꯔꯒ ꯀꯥꯎꯁꯤꯡꯗꯧꯅ ꯂꯩꯕ ꯑꯃꯗ ꯇꯥꯎꯁꯜꯂꯁꯨ ꯌꯥꯕ ꯑꯃꯗ ꯇꯥꯎꯁꯜꯂꯁꯨ ꯌꯥꯕꯒꯤ ꯀꯥꯎꯁꯤꯡꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯂꯩꯕꯗꯧꯅ ꯍꯦꯛ ꯇꯧꯕ ꯎꯖꯩ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯃꯔꯛꯇ ꯑꯗꯣ ꯑꯩ ꯋꯥꯈꯜꯗ ꯌꯨꯇ꯭ꯌꯨꯕꯇꯅ ꯈꯔ ꯍꯦꯟꯅ ꯃꯦꯆꯨꯔꯤꯇꯤꯒꯤ ꯃꯌꯥꯝꯒꯤ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯕꯒꯤ ꯆꯥꯡ ꯌꯨꯇ꯭ꯌꯨꯕꯇꯅ ꯈꯔ ꯍꯦꯟꯕ ꯃꯥꯜꯂꯦ
ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯒ꯭ꯌꯥꯟ ꯚꯥꯞ ꯇꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯌꯦꯔꯨꯝ ꯊꯣꯡꯕꯩ ꯚꯤꯗꯤꯑꯣ ꯑꯃꯨꯛꯀ ꯉꯔꯥꯡ ꯌꯦꯡꯂꯨꯕꯗ ꯌꯦꯔꯨꯝ ꯑꯣꯏꯅ ꯇꯧꯁꯜꯂꯦ ꯑꯌꯨꯛꯁꯤꯗ ꯌꯦꯔꯨꯝ ꯈꯨꯊꯣꯡ ꯑꯃ ꯂꯩꯔꯦ ꯑꯩ ꯅꯍꯥꯟ ꯎꯕ ꯑꯗꯨꯒꯤ ꯈꯨꯊꯣꯡꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯈꯨꯊꯣꯡꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯣ ꯕ꯭ꯔꯣꯗꯤ ꯀꯩ ꯒꯦꯝ ꯁꯥꯟꯅꯕꯒꯦ ꯍꯩ ꯑꯩ ꯒꯦꯝꯁꯦ ꯀꯥ ꯍꯦꯟꯅ ꯄꯥꯝꯕ ꯑꯣꯏꯗꯦ ꯃꯃꯥꯡꯉꯩ ꯅꯍꯥꯟꯋꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯦ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯇꯝ ꯄꯥꯝꯃꯨꯕ ꯄꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯦꯠ ꯄꯦꯠ ꯇꯧꯕ ꯇꯦꯇ꯭ꯔꯤꯁ ꯀꯥꯏꯅ ꯇꯧꯕꯗꯣ ꯅꯍꯥꯟꯋꯥꯏ ꯄꯦꯠ ꯄꯦꯠ ꯈꯣꯡꯕꯤꯗꯣ ꯑꯗꯨ ꯈꯔ ꯇꯧꯔꯛꯏ ꯑꯁ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗ ꯑꯗꯨ ꯂꯩꯕꯤꯌꯣꯅ ꯉꯪꯕꯗ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯅꯤ ꯑꯗꯨꯒ ꯇꯤꯚꯤꯗ ꯊꯤꯜꯂꯒ ꯇꯧꯕ ꯒꯦꯝ ꯑꯃ ꯚꯤꯗꯤꯑꯣ ꯒꯦꯝ ꯑꯃꯁꯨ ꯂꯩꯗꯅ ꯍꯦꯟꯁꯦꯠꯀ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯍꯦꯟꯁꯦꯠꯀꯤ ꯑꯩꯈꯣꯏꯗꯤ ꯑꯇꯥꯡꯕ ꯂꯩꯕ ꯉꯝꯗꯕꯅꯤꯅ ꯍꯦꯟꯁꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯒꯦꯝ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯁꯨꯃꯥꯏꯅ ꯃꯦꯠꯄꯩꯗꯣ ꯑꯁ ꯇꯦꯛꯄ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯤꯗꯅ ꯆꯥꯒꯨꯝꯕꯅ ꯁꯥꯔꯛꯄꯅꯤ ꯀꯦꯁꯦꯠ ꯑꯃ ꯍꯥꯞꯄ ꯇꯧꯕꯗꯣ ꯀꯣꯟꯇ꯭ꯔꯥ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯨꯏꯔꯕ ꯃꯤ ꯑꯣꯏꯔꯗꯤ ꯈꯪꯕꯤꯒꯅꯤ ꯀꯣꯟꯇ꯭ꯔꯥ ꯑꯗꯒꯤ ꯑꯥꯔꯀꯦꯠ ꯌꯥꯝ ꯂꯩꯕꯅꯤꯗ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯒ ꯃꯥꯔꯤꯌꯣ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯄꯤ ꯁꯤ ꯊꯣꯛꯂꯛꯄꯗꯒꯤꯅ ꯑꯃꯨꯛ IGI-1 ꯑꯗꯨꯒ IGI-2 ꯁꯤꯁꯦ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯁꯥꯟꯅꯕꯤꯅꯤ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯀꯔꯤ ꯀꯥꯎꯟꯇꯔ ꯁꯇ꯭ꯔꯥꯏꯛ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯕꯣꯝ ꯍꯦꯁ ꯕꯤꯟ ꯄ꯭ꯂꯥꯟꯇꯦꯠ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯊꯣꯛꯂꯛꯈ꯭ರೆ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯊꯣꯛꯂꯛꯈ꯭ರೆ ꯀꯔꯤꯗꯅꯣ ꯋꯥꯔꯜ ꯋꯥꯔ 2ꯒꯤ ꯒꯦꯝ ꯑꯃꯁꯨ ꯁꯥꯟꯅꯈ꯭ꯔꯦ ꯀꯔꯤ ꯀꯥꯎꯔꯦꯗ ꯀꯥꯎꯟꯇꯔ ꯁꯇ꯭ꯔꯥꯏꯛꯇꯔ ꯑꯗꯨꯗꯨꯕꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯗꯅꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯐꯥꯔ ꯀ꯭ꯔꯥꯏ ꯑꯗꯨꯒ PUBGꯁꯨ ꯑꯩ ꯇꯦꯁ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯑꯩ ꯇꯦꯁ ꯇꯧꯗꯦ ꯑꯅꯧꯕꯅꯦ ꯑꯩ ꯄꯥꯏꯅꯤꯡꯗꯦꯕ ꯑꯗꯨꯗꯨꯃ ꯑꯗꯨꯒ ꯑꯇꯣꯞꯄ PCꯒꯤ ꯒꯦꯝꯗꯤ ꯑꯌꯥꯝꯕꯅ ꯁꯨꯝ ꯑꯗꯨꯒ ꯍꯥꯏ ꯑꯦꯟ ꯒꯦꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯚꯥꯏꯁ ꯁꯤꯇꯤ ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨꯗꯤ ꯑꯩ ꯇꯧꯗꯦ ꯑꯗꯨꯒ ꯔꯦꯁꯀꯤ ꯒꯦꯝ ꯑꯩꯈꯣꯏ ꯀꯥꯔꯒꯨꯝꯕ ꯊꯧꯕꯩꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯨꯗꯦ ꯑꯗꯨ ꯌꯦꯡꯉꯝꯃꯦ ꯑꯗꯨꯒ ꯇ꯭ꯔꯛꯀꯤ ꯒꯦꯝ ꯑꯃ ꯂꯩꯕꯅꯦꯕ ꯑꯃꯦꯔꯤꯀꯟ ꯇ꯭ꯔꯛ ꯍꯥꯏꯅ ꯑꯗꯨꯒꯤ ꯇ꯭ꯔꯛ ꯊꯧꯕꯩꯗꯨꯁꯨ ꯑꯁ ꯑꯦꯗꯤꯛꯅꯤꯉꯣ ꯇ꯭ꯔꯛꯁꯦ ꯊꯧꯕꯁꯤꯅ ꯅꯨꯡꯗꯥꯡꯐꯥꯎ ꯑꯗꯨꯝ ꯊꯧ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯀꯥꯎꯟꯇꯔ ꯁꯇ꯭ꯔꯥꯏꯛꯅꯦ ꯀꯥꯎꯟꯇꯔ ꯁꯇ꯭ꯔꯥꯏꯛ ꯅꯠꯇꯕꯗꯣ ꯑꯩ ꯀꯥꯎꯔꯦꯅꯦ ꯀꯥꯎꯟꯇꯔ ꯁꯇ꯭ꯔꯥꯏꯛ ꯅꯠꯇꯕꯗꯣ ꯀꯩꯅꯣ ꯀꯩ ꯒꯦꯝꯅꯣ ꯀꯥꯎꯔꯦ ꯕ꯭ꯔꯣ ꯅꯪ ꯁꯝ ꯇꯦꯟꯕꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯔꯤ ꯁꯝ ꯇꯦꯜꯂꯛꯑꯅꯤ ꯀꯨꯏꯔꯔꯣꯏ ꯑꯗꯨꯒꯤ ꯄ꯭ꯂꯤꯖ ꯅꯤꯜꯕꯤ ꯊꯣꯉꯥꯝ ꯑꯗꯒꯤ RAF7 ꯍꯥꯏꯁꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯦꯔꯨꯝꯇꯟ ꯍꯧꯕ ꯉꯧꯔꯒ ꯊꯣꯡꯕꯁꯦ ꯃꯊꯪꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯌꯥꯏ ꯄꯨꯡꯈꯥꯏ ꯑꯃ ꯉꯥꯏꯇꯥꯔꯁꯨ ꯁꯤ ꯂꯩꯆꯤꯟꯁꯤ ꯁꯨꯡ ꯍꯥꯡꯗꯕꯤꯅꯤꯅꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯤꯅꯤꯅꯦ ꯑꯩꯁꯦ ꯐꯝꯃꯤꯁꯦ ꯅꯨꯡꯅꯦꯕ ꯆꯤꯡꯂꯩꯕꯥꯛ ꯅꯠꯇꯦꯕ ꯅꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯊꯤ ꯉꯝꯃꯦ ꯁꯤ ꯑꯦꯔꯤꯌꯥ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯔ ꯆꯦꯟꯊꯔꯁꯨ ꯅꯞꯄꯁꯨ ꯕ꯭ꯔꯦꯛ ꯐꯥꯔ ꯆꯦꯟꯊꯗ꯭ꯔꯗꯤ ꯁꯣꯝ ꯅꯥꯀꯟꯁꯤ ꯆꯠꯂꯥꯎ ꯇꯥꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤꯅꯤ ꯆꯦꯡꯄꯥꯛ ꯈꯔ ꯊꯤꯠꯂ ꯆꯥꯕꯅꯤ ꯂꯣꯏꯌꯨ ꯌꯥꯗ꯭ꯔꯦ ꯆꯦꯡꯄꯥꯛꯁꯦ ꯍꯥꯎꯇꯕꯖꯥꯠꯅꯤꯅꯦ
ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯒꯤ ꯆꯦꯡꯄꯥꯛꯇꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯦꯡꯄꯥꯛ ꯑꯩꯈꯣꯏ ꯑꯍꯟꯅꯒ ꯌꯣꯟꯕꯗ ꯁꯥꯏꯕꯗ ꯎꯏ ꯎꯏ ꯂꯥꯎꯕꯗꯣ ꯃꯁꯤꯃꯗꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯄꯦꯀꯦꯠꯇ ꯂꯥꯛꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯄꯦꯀꯦꯠꯇ ꯂꯥꯛꯄꯁꯤꯅ ꯈꯔ ꯀꯣꯝꯃꯦꯅ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛꯇ ꯐꯪꯉꯦꯗꯅ ꯄꯣꯍꯥ ꯄꯣꯍꯥꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯑꯗꯨꯒ ꯗꯦꯜꯂꯤ ꯆꯠꯄ ꯀꯥꯟꯗ ꯅꯣꯡꯅꯤ ꯆꯠꯄꯅꯦ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔ ꯇꯝꯃꯤꯀꯥꯟꯗ ꯆꯠꯄꯅꯤ ꯗꯦꯜꯂꯤ ꯆꯠꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯆꯥꯛꯁꯦ ꯏꯐꯪ ꯐꯪꯗꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯐꯪꯗꯕ ꯆꯥꯛꯁꯦ ꯐꯪꯗꯕꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯨꯝꯕ ꯂꯩꯔꯤꯅꯤꯀꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯐꯪꯗꯕꯁꯤꯗ ꯃꯌꯥꯝꯁꯤ ꯑꯍꯥꯟꯕꯗ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦ ꯌꯥꯝ ꯍꯣꯡꯉꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦ ꯆꯥꯔꯝꯃꯦ ꯑꯩꯁꯨ ꯆꯥꯏ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦ ꯑꯁ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦ ꯑꯍꯥꯟꯕ ꯆꯥꯕꯗ ꯍꯥꯎꯋꯦꯕ ꯐꯖꯅ ꯆꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯆꯥꯁꯤꯜꯂꯛꯑꯗꯤ ꯆꯥꯅꯤꯡꯉꯛꯇꯦꯕꯀꯣ ꯑꯗꯩꯗꯤ ꯆꯦꯡꯄꯥꯛ ꯊꯤꯁꯤ ꯆꯦꯡꯄꯥꯛꯀ ꯂꯐꯣꯏꯒ ꯁꯪꯒꯣꯝꯒ ꯑꯣꯏꯅ ꯊꯤꯔꯦ ꯑꯗꯨ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯩ ꯁꯤꯒꯤ ꯐ꯭ꯔꯥꯏꯗ ꯔꯥꯏꯁꯁꯦ ꯑꯩ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦꯅ ꯆꯦꯡꯄꯥꯛꯁꯤ ꯀꯔꯤ ꯍꯥꯏꯕꯅꯣꯅ ꯃꯇꯝꯗꯨꯗ ꯊꯤꯕꯗꯀꯣ ꯄꯣꯍꯥꯁꯦ ꯑꯗꯩ ꯈꯪꯉꯦ ꯄꯣꯍꯥ ꯍꯥꯏꯕꯅꯤꯅꯦꯅ ꯑꯗꯨꯒ ꯑꯗꯨ ꯄꯣꯍꯥ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯐꯣꯏ ꯑꯁꯥꯡꯕꯗꯣ ꯖꯍꯥꯖꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯂꯐꯣꯏꯗꯣ ꯑꯗꯨ ꯂꯧꯔꯦ ꯁꯪꯒꯣꯝ ꯈꯔ ꯂꯧꯔꯦ ꯑꯁ ꯑꯗꯨꯒ ꯊꯤꯠꯂ ꯆꯥꯕꯨ ꯃꯌꯥꯝ ꯐ꯭ꯔꯥꯏꯗ ꯔꯥꯏꯁ ꯆꯥꯏ ꯑꯩꯅ ꯑꯗꯨ ꯆꯥꯏ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯗꯨꯀꯥꯟꯗ ꯊꯣꯛꯑ ꯆꯥꯏ ꯑꯩꯅ ꯀꯥꯔꯗ ꯆꯥꯏ ꯆꯤꯟꯖꯥꯛꯁꯦ ꯑꯗꯨꯝ ꯃꯥꯟꯅꯔꯛꯇꯕꯖꯥꯠꯅꯤ ꯑꯣ ꯉꯁꯤ ꯍꯣꯏ ꯕꯤꯀꯥꯁ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯕ꯭ꯔꯣ 80K ꯌꯧꯍꯜꯂꯁꯤ ꯍꯥꯏꯔꯤꯀꯣ ꯆꯤꯡꯈꯩ ꯐꯟ ꯇꯥꯏꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯧꯍꯜꯂꯁꯤ ꯑꯗꯣ 100Kꯗ ꯈꯔ ꯆꯥꯎꯕ ꯊꯧꯔꯝ ꯑꯃ ꯁꯤꯟꯖꯒꯦ ꯇꯧꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯅ ꯐꯔꯒꯗꯤ ꯑꯗꯨ ꯆꯥꯎꯕ ꯊꯧꯔꯝꯗꯨ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯎꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯇꯥꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯎꯃꯤꯟꯅꯁꯤ DP ꯗꯦꯂꯤ ꯃꯦꯃꯣꯔꯤꯁ ꯕ꯭ꯔꯣꯒꯤ ꯀꯣꯏꯗꯨꯅꯤ ꯅꯩꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯐꯖꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯊꯤꯕ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯂꯩꯕꯗ ꯑꯩꯈꯣꯏ ꯆꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦ ꯌꯨꯝ ꯄꯥꯟꯈꯤꯕ ꯑꯩꯈꯣꯏ ꯆꯦ ꯂꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯁꯞꯄꯣꯔꯠꯁꯦ ꯃꯥ ꯇꯧꯔꯛꯇꯣꯏꯅꯤ ꯏꯟꯖꯥꯡ ꯁꯦꯝꯕ ꯈꯣꯠꯄ ꯑꯩꯅ ꯃꯉꯣꯟꯗ ꯑꯌꯥꯝꯕ ꯍꯪꯉꯤꯅꯤ ꯆꯒꯦꯝ ꯄꯣꯝꯕꯒꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯆꯦꯁꯤꯗ ꯍꯪꯉꯒ ꯇꯧꯔꯤꯅꯤ ꯍꯋꯥꯏꯖꯥꯔ ꯊꯥꯛꯄ ꯌꯥꯔꯕ ꯃꯔꯣꯏ ꯊꯥꯛꯆꯟꯕ ꯌꯥꯔꯕ ꯑꯩꯅ ꯑꯍꯥꯟꯕ ꯊꯣꯡꯕꯒꯤꯁꯦ ꯌꯨꯝ ꯄꯥꯟꯈꯤꯕ ꯏꯆꯦꯁꯤꯅ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯩꯗꯤ ꯃꯥꯁꯦ ꯃꯥ BPꯒ ꯈꯔ ꯂꯩꯕꯒ ꯇꯦꯟꯁꯟꯁꯤ ꯌꯥꯝ ꯋꯥꯡꯒꯟꯕ ꯏꯆꯦ ꯑꯣꯏꯕꯒ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕꯇ ꯕꯦꯠ ꯀꯃꯦꯟ ꯑꯃꯅꯤ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯑꯣꯟꯁꯤꯟ ꯈꯟꯅꯗꯧꯗ ꯇꯧꯔꯦ ꯑꯩꯅ ꯇꯧꯔꯨꯅꯨ ꯀꯩ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯤ ꯍꯥꯏꯕꯗꯨꯕꯨ ꯀꯩꯅꯣ ꯁꯨꯝ ꯇꯥꯏꯗꯨꯕꯨ ꯐꯦꯛ ꯑꯦꯀꯥꯎꯟꯒꯨꯝꯕ ꯑꯌꯥꯝꯕꯅ ꯑꯗꯨꯝꯕ ꯑꯣꯏꯒꯟꯕꯅꯤ ꯐꯦꯛ ꯑꯦꯀꯥꯎꯟꯅꯤ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯝꯕꯅꯤ ꯑꯗꯨꯅ ꯇꯧꯔꯨꯅꯨ ꯍꯥꯏꯅ ꯑꯩꯅ ꯌꯥꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯏꯆꯦꯅꯤ ꯃꯥ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯊꯥꯒꯠꯄꯒ ꯌꯦꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯕꯛ ꯆꯤꯜꯂꯝꯕꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯠꯅꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯍꯣꯠꯅꯕ ꯈꯣꯠꯄꯁꯤꯗ ꯏꯆꯦꯁꯤꯡꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯁꯦ ꯈꯔ ꯐꯪꯅꯕꯅ ꯚ꯭ꯌꯨꯁꯦ ꯈꯔ ꯌꯥꯝꯅꯕ ꯍꯥꯏꯅ ꯔꯥꯎꯟ ꯗ ꯀ꯭ꯂꯣꯛ ꯃꯣꯕꯥꯏꯜꯁꯤꯗ ꯊꯥꯔ ꯊꯝꯕꯤꯗꯣꯏꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯑꯗꯨꯝ ꯊꯥꯔ ꯊꯝꯕꯤꯗꯣꯏꯅꯦ ꯃꯣꯏꯅ ꯑꯩꯅꯗꯤ ꯏꯀꯥꯏꯕꯀꯣ ꯃꯤꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯩ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯅꯥꯀꯟꯗ ꯏꯃꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯏꯅꯥꯎꯄꯥꯁꯤꯡ ꯑꯣꯏꯒꯦꯔꯥ ꯇꯧꯕꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯁꯦ ꯈꯣꯟꯖꯦꯜꯗꯤ ꯈꯪꯉꯤꯅꯤꯗꯅ ꯑꯁꯤ ꯑꯩ ꯚꯤꯗꯤꯑꯣꯅꯤ ꯈꯪꯉꯤꯅꯤ ꯑꯗꯨꯀꯥꯟꯗ ꯏꯀꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯀꯥꯟꯗ ꯊꯥꯔ ꯂꯩꯔꯝꯕ ꯈꯣꯠꯄꯗꯣ ꯏꯀꯥꯏ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤ ꯏꯆꯦ ꯃꯆꯥꯅꯨꯄꯤ 2 ꯂꯩꯌꯦ ꯅꯠꯇꯦ ꯏꯆꯦ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ ꯃꯆꯥꯅꯨꯄꯥꯕꯨꯗꯤ ꯈꯔ ꯆꯥꯎꯔꯦ ꯒꯦꯝꯗ ꯉꯥꯎꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯂꯤꯕ ꯅꯇꯤ ꯄꯇꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯗꯅ ꯃꯆꯥꯅꯨꯄꯤꯁꯤ ꯇꯥꯔꯝꯃꯦꯑꯦ ꯏꯆꯦꯅ ꯑꯃꯨꯛ ꯇꯝꯃꯛꯏꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯇꯤ ꯄꯤꯇꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯝꯃꯀꯥꯟꯗ ꯑꯁ ꯃꯥ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯒ
ꯑꯗꯨ ꯊꯥꯔꯛꯑꯅꯨ ꯍꯧꯖꯤꯛꯇꯤ ꯊꯥꯔꯛꯑꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯂꯩꯕ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯅꯤꯀꯣ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦ ꯑꯗ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯃꯥꯅ ꯁꯥꯟꯅꯔꯝꯃꯒ ꯁꯨꯃꯥꯏꯅ ꯐꯃꯨꯡꯁꯤꯗ ꯌꯨꯡꯉ ꯊꯅꯝꯕꯖꯥꯠꯅꯤ ꯌꯨꯡꯉ ꯊꯅꯝꯕꯁꯤꯗ ꯏꯆꯦꯁꯤꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯅꯪ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯑꯁꯤꯗ ꯌꯨꯡꯉꯒ ꯂꯩꯔꯦꯅꯦ ꯌꯨꯡꯁꯤꯜꯂꯒ ꯃꯈꯣꯡ ꯌꯨꯡꯁꯤꯜꯂꯒ ꯂꯩꯔꯦꯅꯦ ꯑꯗ ꯃꯥꯅ ꯈꯨꯝꯃꯤ ꯑꯁ ꯃꯃꯤꯠꯀꯗꯣ ꯏ ꯂꯣꯏ ꯀꯥꯕ ꯍꯧꯔꯝ ꯇꯥꯔꯦ ꯃꯃꯥꯏꯒꯗꯣ ꯂꯣꯏ ꯄꯣꯝꯈꯠꯄ ꯍꯧꯔꯝ ꯇꯥꯔꯦꯅ ꯇꯧꯔꯒ ꯄꯞ ꯆꯦꯟꯁꯤꯜꯂꯒ ꯇꯦꯗꯤ ꯕꯤꯌꯔꯗꯣ ꯌꯨꯡꯈꯠꯂꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯝꯃꯤ ꯍꯥꯏ ꯂꯦꯅꯤꯟ ꯈꯨꯃꯟꯅ ꯍꯥꯏꯕꯤꯕ 100Kꯒꯤ ꯕꯥꯔꯇꯣꯟ ꯀꯥꯎꯅꯤꯀ ꯍꯥꯏ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯟꯊꯕ ꯍꯩꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯅꯦꯠꯋꯥꯛꯁꯦ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯥꯁꯨ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯈꯣꯀꯣ ꯁꯤꯝꯇ ꯇꯦꯡꯈꯤꯒꯦ ꯁꯤꯒꯤ ꯀꯩꯒꯨꯝꯕ ꯏꯁꯤꯡ ꯑꯁꯥꯕꯒꯤ ꯐ꯭ꯂꯥꯁ ꯂꯩꯕꯤꯒꯦꯅ ꯈꯟꯕꯤꯔꯕ ꯍꯥꯏꯗꯤ ꯊꯔꯃꯣ ꯐ꯭ꯂꯥꯁ ꯂꯩꯕꯤꯒꯦꯅ ꯈꯟꯕꯤꯔꯕ ꯁꯤꯁꯤꯃꯗꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯒꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣꯗ ꯄꯨꯔꯨꯔꯦ ꯑꯣꯀꯦ ꯑꯩ ꯈꯨꯝꯖꯔꯛꯀꯦꯀꯣ ꯀꯩꯅꯣꯒꯤꯁꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯨꯝꯖꯔꯛꯀꯦ ꯁꯤꯁꯤꯃ ꯑꯩ ꯖꯨꯒꯣꯔꯗ ꯄꯨꯔꯨꯔꯦ ꯑꯇꯩ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯨꯔꯨꯔꯦ ꯁꯤꯁꯦ ꯐꯖꯅ ꯁꯥꯏ ꯃꯈꯨꯝ ꯑꯅꯤ ꯄꯤꯔꯛꯏ ꯃꯈꯨꯝ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯩꯕ ꯌꯥꯕꯤꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯃꯗꯤ ꯇ꯭ꯔꯥꯅꯤꯌꯥꯛ ꯍꯥꯏ ꯑꯗꯨꯒ ꯁꯤꯗ ꯏꯟꯁꯨꯂꯦꯇꯦꯠ ꯀꯥꯏꯅ ꯑꯃꯁꯨ ꯊꯥꯏ ꯇ꯭ꯔꯥꯅꯤꯌꯥꯛ ꯍꯥꯏꯁꯦ ꯁꯤꯁꯤꯃꯗꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯃꯗꯤ ꯐꯔꯦ ꯌꯨꯝꯗ ꯏꯁꯤꯡ ꯂꯣꯜꯂ ꯄꯨꯔꯛꯄꯗꯣ ꯁꯤꯗ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯏꯪꯁꯨ ꯏꯪꯉꯤꯅꯦ ꯃꯄꯥꯟꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯦ ꯁꯤꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯁꯥꯕꯅ ꯄꯣꯛꯄꯅ ꯄꯥꯏ ꯉꯝꯗꯦ ꯁꯤꯁꯤꯃꯗꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯇꯥꯕꯅꯤ ꯈꯤꯟꯕ ꯀꯥꯟꯗꯀꯣ ꯅꯣꯏꯇꯛꯅ ꯇꯧꯔꯒ ꯇꯥꯕꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯔꯤ ꯃꯌꯥꯝꯅ ꯌꯥꯝ ꯇꯧꯅꯕꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯌꯥꯝ ꯇꯧꯅꯕ ꯑꯃꯁꯨ ꯃꯌꯥꯝ ꯌꯥꯝ ꯆꯠꯅꯕ ꯑꯃꯁꯨ ꯂꯩꯗꯅ ꯑꯗꯨꯒ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯀꯦꯅ ꯍꯪꯕꯤꯔꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯕ꯭ꯔꯣ 100Kꯒꯤ ꯏꯟꯚꯥꯏꯠ ꯑꯩꯒꯤ ꯁꯤ ꯌꯧꯕꯤꯔꯛꯑꯣ ꯁꯣꯏ ꯌꯧꯖꯔꯛꯀꯦ ꯍꯧꯕꯤꯖꯝ ꯏꯅꯥꯎ ꯁꯣꯏ ꯌꯧꯖꯔꯛꯀꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯄꯣꯁ ꯊꯥꯒꯠꯆꯔꯛꯀꯦ ꯄꯣꯁ ꯊꯥꯒꯠꯄ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯔꯒ RSVPꯒꯤ ꯃꯑꯣꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯐꯣꯝ ꯃꯆꯥ ꯑꯃꯇꯪ ꯃꯦꯟꯕꯤꯔꯛꯑꯒ ꯄꯩꯁꯥ ꯆꯪꯒꯗꯕ ꯐꯣꯝ ꯅꯠꯇꯦ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯗꯕ ꯐꯣꯝ ꯃꯆꯥ ꯑꯃꯇꯪ ꯃꯦꯟꯕꯤꯔꯒ ꯑꯗꯨꯒꯤ ꯂꯤꯁ ꯑꯃ ꯍꯥꯟꯅ ꯁꯦꯝꯃꯒ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯏꯗꯣ ꯑꯩ ꯄꯣꯁ ꯊꯥꯒꯠꯆꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒꯤꯗꯨ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯗ ꯐꯣꯝꯒꯨꯝꯕꯗꯨꯗ ꯈꯤꯇꯪ ꯃꯤꯡꯒ ꯂꯩꯐꯝꯅꯦ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯦ ꯈꯤꯇꯪ ꯏꯕꯤꯔꯛꯑꯒ ꯑꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯃ ꯍꯥꯏꯕꯤꯔ ꯃꯇꯨꯡꯗꯨꯗ ꯑꯩꯅ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯗꯣ ꯇꯧꯖꯒꯗꯕꯅꯤ ꯑꯗꯨꯒꯤ RSVPꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯅ ꯐꯣꯝꯒꯨꯝꯕ ꯊꯥꯒꯠꯆꯔꯛꯀꯦ ꯇꯥꯏꯃꯤꯡꯗꯨꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯂꯥꯛꯀꯦꯅ ꯍꯪꯕꯤꯔꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣই ꯃꯣꯕꯥꯏꯜꯒꯤ ꯀꯔꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯏꯁꯀ꯭ꯔꯤꯟ ꯑꯃꯗ ꯄꯨꯊꯣꯛꯑꯒ ꯎꯠꯂꯗꯤ ꯈꯪꯕꯤꯒꯗꯕꯅꯤꯀோ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯀꯩꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯕꯅ ꯑꯌꯥꯝꯕꯅꯦꯕꯀꯣ ꯐꯖꯅ ꯍꯥꯏꯗꯤ ꯌꯦꯡꯕꯤꯗꯦꯕ ꯑꯌꯥꯝꯕꯅ ꯍꯥꯏꯕꯗꯤ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯗꯕꯅꯤꯅ
ꯌꯥꯝ ꯁꯗꯤꯡꯗ ꯑꯣꯏꯗꯅ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯗꯕꯅꯤꯅ ꯌꯥꯝ ꯀꯩꯁꯨ ꯂꯣꯏꯕꯕꯨ ꯌꯦꯡꯕꯤꯗꯕꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯦꯕ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯒ꯭ꯔꯥꯐꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃ ꯐꯠ ꯂꯥꯎ ꯍꯟꯊꯔꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯒ꯭ꯔꯥꯐꯁꯦ ꯑꯣꯟꯂꯤ 10 ꯁꯦꯀꯦꯟ ꯐꯥꯎꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂꯝꯃꯒ 100ꯇ ꯆꯠꯂꯝꯃꯒ ꯁꯨꯃꯥꯏꯅ ꯐꯠ ꯂꯥꯎ ꯍꯟꯊꯩꯌꯦꯕ ꯁꯤꯒꯤ ꯍꯟꯊꯕꯒꯤ ꯁꯤꯒꯤ ꯒ꯭ꯔꯥꯐꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯐꯅꯌꯥꯝ ꯇꯧ ꯇꯥꯔꯁꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯀꯥ ꯍꯦꯟꯅ ꯇꯧꯗꯦ ꯅꯇꯤꯄꯇꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚ꯭ꯌꯨ ꯐꯅꯌꯥꯝ ꯌꯥꯝꯃꯕꯅꯦ ꯑꯗꯨꯒꯤ ꯅꯇꯤꯄꯇꯤ ꯅꯠꯇꯕ ꯀꯔꯥ ꯊꯥꯒꯠꯄꯗꯣ ꯀꯩꯅꯣ ꯅꯟꯒꯤ ꯑꯃ ꯊꯥꯒꯠꯂꯦꯗꯅ ꯅꯇꯤꯄꯇꯤ ꯅꯠꯇꯕꯗꯨꯅ ꯀꯔꯤꯅꯣ ꯃꯥꯡ ꯊꯥꯒꯠꯄꯗꯣ ꯅꯇꯤꯄꯇꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯣꯀꯦ ꯅꯇꯤꯄꯇꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ 200K ꯃꯌꯥ ꯌꯧꯗꯣꯔꯕꯅꯦꯕ ꯚ꯭ꯌꯨꯗ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯦ ꯅꯇꯤꯄꯇꯤ ꯀꯦꯞꯀꯤ ꯁꯨꯔꯨꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯤꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ 200K ꯃꯌꯥ ꯑꯣꯏꯗꯣꯔꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯇꯥꯜꯂꯤ ꯄꯩꯁꯥꯁꯦ ꯑꯣꯟꯂꯤ ꯂꯨꯄꯥ ꯑꯩ ꯉꯔꯥꯡ ꯌꯦꯡꯉꯝꯕꯗ ꯂꯨꯄꯥ 550ꯇꯪ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯦꯝꯕꯗ ꯆꯪꯉꯤꯕ ꯑꯦꯐꯔꯠꯇꯤ ꯂꯣꯏꯔꯦ ꯐꯖꯔꯦꯕ ꯑꯗꯨꯒ ꯑꯇꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯆꯠꯄꯒꯤ ꯊꯥꯒꯠꯄ ꯑꯗꯨꯒ ꯀꯔꯤ ꯑꯩꯅ ꯆꯠꯂꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯊꯥꯒꯠꯄ ꯑꯗꯨꯒꯤ ꯁꯨꯔꯨꯡ ꯆꯪꯕꯒꯤ ꯊꯥꯒꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯊꯥꯒꯠꯄ ꯃꯌꯥꯝꯗꯨꯗꯤ ꯂꯨꯄꯥ 7 ꯂꯨꯄा 3 ꯂꯨꯄꯥ 50 ꯁꯥꯏ ꯈꯛꯇꯅꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯋꯥꯁꯤ ꯂꯥꯛꯀꯥꯟꯗ ꯊꯥ ꯑꯃꯗ $100 ꯇꯥꯟꯗ꯭ꯔꯒꯗꯤ $100ꯒꯤ ꯃꯈꯥ ꯑꯣꯏꯔꯒꯗꯤ ꯌꯨꯇ꯭ꯌꯨꯕꯅ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯇꯦꯕꯀꯣ ꯑꯗꯨꯒ $100ꯁꯦ ꯁꯨꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯊꯥ 2-3 ꯇꯨꯡꯁꯤꯜꯂꯀꯥꯟꯗ ꯑꯗꯩ 4ꯒꯨꯝꯕ ꯇꯨꯡꯁꯤꯜꯂꯀꯥꯟꯗ $100 ꯁꯨꯔꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ट्रांसफर ꯇꯧꯔꯛꯇꯣꯏꯅꯦꯕ ꯋꯥꯟꯁ $100 ꯍꯦꯛ ꯇꯥꯔꯒꯦꯠ ꯁꯨꯔꯀꯥꯟꯗ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠꯁꯦ ꯍꯦꯟꯀꯠꯅ ꯊꯝꯕ ꯌꯥꯏ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ ꯌꯥꯝꯕ ꯄꯦꯖ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯀꯤ $100ꯁꯤꯒꯤ ꯃꯊꯛꯇ $200 $300ꯗ ꯊ꯭ꯔꯦꯁ ꯍꯣꯜ ꯊꯝꯕ ꯌꯥꯏꯕ ꯑꯗꯨ ꯊ꯭ꯔꯦꯁ ꯍꯣꯜꯗꯨꯗ ꯊꯝꯃꯀꯥꯟꯗ $200 ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯒꯤꯗꯤ $100ꯗ ꯊꯝꯃꯤ $100ꯁꯦ ꯁꯨꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕꯁꯤꯗ ಥಾ 3-4 ꯆꯪꯉꯤ ꯑꯗꯨꯅ ꯍꯟꯗꯛ ꯊꯥꯁꯤꯗ ꯀꯔꯤꯒꯨꯝꯕ $100ꯁꯦ ꯁꯨꯔꯦ ꯆꯪꯉꯦ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯊꯥꯗ ꯃꯣꯏꯅ ꯑꯣꯜꯔꯦꯗꯤ ꯗꯤꯁꯄꯔꯁ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯊꯪ ꯊꯥꯗ ꯃꯊꯪꯒꯤ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔꯅꯤꯗꯅꯀꯣ ꯁꯤ ꯗꯤꯁꯄꯔꯁ ꯇꯧꯈ꯭ꯔꯒ ꯃꯊꯪꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 21-22 ꯑꯗꯨꯋꯥꯏꯗꯨꯗ ꯆꯪꯗꯣꯏꯕ ꯁꯤ ꯄꯣꯠꯁꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯅꯁꯨ ꯀꯥ ꯍꯦꯟꯅ ꯄꯥꯝꯅꯕ ꯄꯦꯖ ꯑꯣꯏꯗꯕꯅꯤꯅ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯃꯑꯣꯡ ꯑꯝꯇ ꯌꯥꯎꯗꯕꯅꯤꯅꯀꯣ ꯆꯨꯝꯅ ꯁꯨꯝ ꯆꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯏꯃꯥ ꯅꯨꯡꯁꯤ ꯈꯣꯠꯂꯤꯅ ꯃꯇꯝꯗꯨꯗ ꯐꯥꯎꯔꯛꯄꯁꯤꯡꯗꯣ ꯁꯨꯝ ꯇꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯒꯤ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯑꯗꯨꯒ ꯃꯣꯇꯣ ꯕ꯭ꯂꯣꯛꯀꯤ ꯃꯑꯣꯡꯗꯨꯁꯨ ꯏꯑꯣꯏ ꯑꯣꯏꯗꯕ ꯈꯔ ꯋꯥꯔꯤ ꯅꯨꯡ ꯀꯩꯀꯥ ꯈꯔ ꯂꯤꯔꯒꯨꯝ ꯇꯧꯕꯅꯤꯅꯀꯣ ꯁꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯃꯤꯅ ꯏꯟꯇꯔꯦꯁ ꯑꯣꯏꯕꯤꯗꯕꯅꯤ ꯈꯔ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯁ ꯚꯣꯂꯨꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯥꯁ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯕ ꯋꯥꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯅ ꯗꯤꯁꯄꯔꯁ ꯇꯧꯔꯛꯈꯤꯕꯁꯦ ꯍꯧꯖꯤꯛꯀꯤ $100ꯁꯦ ꯂꯨꯄꯥ 9,000ꯒꯨꯝꯕꯅꯦꯕ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯨꯄꯥ ꯍꯟꯗꯛꯀꯤ ꯑꯃ $100 ꯑꯃ ꯁꯨꯈ꯭ರೆ ꯑꯗꯨꯒꯤ ꯁꯤ ꯊꯥꯔꯒ ꯃꯃꯥꯡꯗ ꯂꯨꯄꯥ 9,000 ꯑꯗꯨꯃꯥꯏꯅ ꯑꯃꯒ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯅꯤꯀꯣ ꯆꯍꯤꯒꯤ ꯍꯟꯗꯛ 9,000 ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯨꯄꯥ 13,000ꯀꯨꯝꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯨꯃꯥꯏꯅ ꯐꯪꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯉꯥꯡꯒꯤ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯅ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯕ ꯀꯥꯔꯇꯨꯟꯒꯨꯝꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩꯗꯅꯀꯣ ꯊꯝꯕ ꯀꯔꯤ ꯃꯥꯏꯔꯦꯟ ꯄꯨꯛ ꯀꯪꯕ ꯀꯩ ꯁꯨꯝꯕ ꯊꯥꯒꯠꯄ ꯑꯗꯒꯤ ꯑꯇꯣꯞꯄ ꯗ꯭ꯔꯃꯥꯇꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯊꯥꯒꯠꯄ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯌꯦꯡꯊꯔꯒ ꯂꯩꯗꯅ ꯑꯗꯨꯝ ꯑꯉꯥꯡꯅ ꯊꯥꯔꯁꯨ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯊꯥꯔꯁꯨ ꯑꯗꯨ ꯍꯦꯛ ꯊꯤꯗꯅ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯊꯦꯝꯕꯒꯤ ꯊꯥꯕꯒꯤ ꯆꯦꯅꯦꯜ ꯅꯠꯇꯦꯗ ꯑꯉꯥꯡꯒꯨꯝꯕ ꯑꯗꯩ ꯃꯥꯁ ꯚꯣꯂꯨꯝ ꯑꯣꯐ ꯄꯤꯄꯜꯅ ꯌꯦꯡꯉꯛꯑꯀꯥꯟꯗ ꯄꯩꯁꯥꯗꯣ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯥꯝꯅ ꯐꯪꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯇꯣꯇꯦꯜ ꯐꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯌꯥꯝꯗꯣ ꯊꯥꯎ ꯍꯥꯟꯕ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯈꯤꯇꯪ ꯃꯆꯥꯗ ꯑꯣꯏꯇꯥꯔꯁꯨ ꯇꯧꯖꯔꯤꯅꯤꯗꯅ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤꯅ ꯍꯦꯟꯅ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯣꯠꯁꯤꯗꯒꯤ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯚ꯭ꯌꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ
ꯑꯩꯁꯦ 100K ꯌꯧꯕ ꯑꯝꯇ ꯌꯥꯎꯗꯕꯅꯦꯕ ꯚ꯭ꯌꯨ ꯌꯦꯡꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯌꯦꯡꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ 100K ꯌꯧꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ 100K ꯚ꯭ꯌꯨ ꯌꯦꯡꯉꯛꯄ ꯍꯥꯏꯁꯦ ꯀꯥꯡꯒꯨ ꯃꯤ ꯂꯤꯁꯤꯡ ꯑꯃꯅ khitang loi phok yeng biradi pha ko ai di phat phat ta ne graph se smai to phat phat ta bne second 10 second lagi phat phat smai handa bne sigi he handa ra ba ya ai computer ma mai pu tho go uladi yam nungai daw ni ko computer ma mai da pu tho ga ut pa ngam dam ni na nungai tra ching oi mi nungai tra nongma live oina ai utjarake sigi video sina lupa kya ta li gai do ko utjarake aduga si video sina lupa kya ta de gai do utjarake ado leigi ba video mayam ayamba 10K ꯌꯧꯗꯕꯅꯦ ꯂꯣꯏꯁꯟꯈꯤꯕ ꯉꯥꯛꯇꯅꯦꯕ ꯃꯤꯅ ꯑꯌꯥꯝꯕ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯣ 44 minute ꯂꯥꯏꯚ ꯊꯥꯔꯒ ꯂꯩꯔꯦ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯐꯣꯟꯁꯨ ꯌꯥꯝ ꯇꯧꯔꯛꯑꯝꯃꯦ ꯑꯩꯈꯣꯏ ꯏꯟꯗꯨꯆꯥ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯂꯥꯏꯚ ꯌꯦꯡꯕꯤꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ